इमेज पाउडर मियंग ताबीरिबसिंगबु अहानमक्तदा बिनिता तराम नौसबगलोयना खुरुमजरी हौजिक पाउडर मसिगी मरोय पाउ थमजरी चीफ मिनिस्टर एन बिरेना क्रिसमस अमदी अनोबा सही लापगी याइफा पाउजल पीबगलोयना कोविड-19 लाइसना मियामना अवाबा मायोकनरिबसि कोहनबिबो ओइरसनु हाइना ईश्वरगी मफमदा थौनिजख्रे स्टेट असिदा हौकिबा पुंग कुनमरिदा कोविड-19 लाइसना नाबा मियोय कुनथामापन थेंगनख्रे लोइना वांगजिंग वुमेन्स एंड गर्ल्स सोसाइटी वेक्स की हुंफुनिथोय सुबा मपोक कुमोन थौरम पांथोखरे हौजिक मपुंग पालोबिरसी ngasi chief minister gi secretariat ta pamuising ga chief minister ga unaba matamda pause kuthangda manipur da leiriba christian lining satpasing da christmas ki aipa paujal pibagaloyana manipur miyam da su anoba sahi lakpa gi aipa paujal piki miyam da piki ba aipa paujal du da palibadi Christmas kumai amadi anoba sahi lakpa asida malengi miyam amadi manipur gi miyam na covid-19 laisana maram moiduna awaba mayoknari misi mina thoaliba kaya asi कोहन बिबा ओइरसनु हाइना ईश्वरगी मफमदा थौनिजखि सीएम ना फोंदोखिबदा लेंगाना क्रिसमस अमदी अनोबा सही लाकपासिदा हाना कोविड-19 लाइसतगी गाथोकनबा एसओपी अमा चतनरंबा अदु खरा होंदो होंजिल लेरगनी नुमिदांग पुंग 10 दगी अयुकी पुंग 3 फावबा कर्फ्यू कोमथोलगनी कर्फ्यू कोमथोले हाइरबसु हाना चतनखिबा एसओपी अदुदी गाकना अदुमक चटपिगदबनी क्रिस्टियन लाइनिंग चप्पसिना क्रिसमस का मरी लेना चर्च दा लाइनिंग लाइसोल तौबदसु मी पुनबगी चांगचादा यांखै हंथबिदुना असोय अंगाम यावदनबा लाइसा असि मखाताना संदोक्तनबा होनबियु लोइना क्रिसमस अमसुंग अनोबा सहीना लाकपसदा मालेंगी मियाम पुंबदा अवाना यावदबा असोय अंगाम थोक्तबा मालेम पुंबदा शांति हंजिलहंदुना लेताना हिंगबा हाइबदु ओइरसनु हाइनसु सीएम ना फोंदोरकली अखोइगी लेरिबा हुजि कोविड-19 सिगा मरी लेनाना अखोइना थमजगिबा एसओपी दा नुमिदांग द कर्फ्यू थम्बदु अखोय एसओपी अखरा अखोय लाइबा कुमै छेगी येंगागा अखोय ngasi ऑर्डर मा थोलागनी अन क्रिसमस की येंगा कांदा इवनिंग की पार्ट से एसओपी दी दुंगा कनी कर्फ्यू की मतम से पुंग तरुक तगी तरमदु पुंग 10 नुंगांगी पुंग 10 दा कोई डिले सोंधरगा अदुदगी तौबा Chief Minister N. Biren haikre lengak pairi ba akhoi pion phawbada thabak tawraba matamda akhoi iramda Manipur karisu waningai oide wafam asi ngasi CM Secretariat Home da Directorate of Fishery na sinduna singi district singi ngami jama panda paddy cum pisciculture scheme under Rashtriya Krishi Vikas Yojana remunerative approach for agriculture and allied sector rejuvenation RKVY RAFTAAR 2019-20 gi makhada lupa lising 15 yenthokpagi thoramda CM na phongdokhibani Chief Minister na makha taraduna aikhoi masel muknaduna leibagi matam oidre hojikti aikhoi masel nungsinaduna apunbagi saktam sagatuna chakhotpagi thorang changsinba hore lenga asna afaba thabak tawba miyoisingda makhoigi damak tongan tongamba scheme gi santhang pithoknaba thorang tawduna leiri nga metric ton 1,000 sahi amada dakar oibada sahi amada metric ton 1,000 khak puthokli mapalamda lupa crore samri rom arembada salhali masi koknabagidama ekhoigi pothok marang kaina puthoknaba honasi mapalgi apumba nga sinabagi mahutta ekhoigi asengba puthoknaba honasi haiki tharamadda Fishery Minister S Rajena phongdokibada Chief Minister N Biren Lusing Balenga asina Manipur miyangi afaba thabak tawba haibadu thabakno utle ngasi yentholiba sampam asi direct beneficiary singda yahonba ngamle ngagi pothok puthok pamiyoi singda tongan tongamba loan pinaba tauri haiki tharamadda Additional Chief Secretary Fishery Director amadi bank ki official singsu saruk yaki hairi fishery gi farmer sing ngasi beneficiary lakbi baisel naw singna le khana tawbiru durgi hena chawthongna tongnana ba ado madugi financial assistance sarkar dagi government dagi darkar leibudo akhoi pinana ba government matam punam ta ready lei aina nahan
differently able isilina usingi da lakthokiba differently able isilina usingna moina karigumba loan any makun sa hebagi karigi loan pambiragadi without interest loan pini have to koi bank ama phajana ngana re aduga moigi capacity lakh ani longningbra manga longningbra tara longningbra adugi capacity ki matungina piraga interest yaudana differently able isilina usingbu encourage toba moibu support tobiba koi government ge adusu haurani hai na mayam thamjage Manipur hokiba pung kunmari asida general population dagi miyoi kunthra mapan nauna positive oiba thengnabadagi state COVID-19 confirm case lising kuntaret satra kulumdoi sukre miyoi amata sikhibagi paw leitabana apunba sikhibagi masingna sahum kunthra tret amadi miyoi sam nipumapana discharge tokibadagi apunba recover tokiba masing lising kunmanga samapan kunipan amadi active case na miyoi lising ama samri yankhaini pan leiduna Manipur ki recovery rate chada maudram de 10 manga anida leire ngasi nauna COVID-19 positive oira miyoi sing adudi Jennings Bisnupur amadi Babina diagnostic ta ahum Imphal East SN diagnostic Ras Medicity da mari Imphal West atara Mothers Care Salmatta amamam Advanced Hospital Caesar Hospital Fairjol da ani thengnaki nauna positive oira punama travel history leitaba local ngangtani makhoi punama COVID care facility phanganbaga loyana medical precautionary measures su lokhatkre hairi COVID-19 pandemic asida Kaching district ta hokiba pung kunmari da general population dagi miyoi ani COVID-19 nauna positive oiba thengnabadagi district asigi apunba COVID-19 confirm case masing satrat yore miyoi amana ngasi discharge tauki haina ngasi nungthil pung ani phawbada laikiba COVID update report da pali reports na makha taribadi district dagi miyoi nipan license siankre Kaching da hangliba COVID care center da COVID patient tarahumdoi leiri patient yankhaini pana tongan ba COVID care center singda thamkre miyoi lising ama samri maudrana hoje home quarantine tauri narcotic cell Imphal East na sinduna hokiba December 15 kundagi sayol ama suma satharakpa mass awareness campaign to stand against illegal drug traffickers financiers amadi offenders ki aroiba saru ama oina ngasi drug ki mayokta mass rally ama Khetrigaon gi akoibada satkre hairiba mass rally adu additional SP law and order Imphal East SDPO Porompat SDPO Lamlai narcotic incharge OC narcotic cell OC Porompat PS DSP Imphal East amadi local Mera Paibi Ray of Hope Asumba Khongthang Back to Life Realize Rehabilitation Center Advanced Vision amadi maroiba thaudang laukiba yada team singna saruk yaki Imphal East SP gi miyeng makhada drug ki mayota saksilakpa asigumba thabag asida miyana saruk yabiduna drug muthatnaba mateng pangbiu haina Youth Athletic Development Association yada gi secretary Aziz Khan ngasi rally aduda phangdoki Rasiju ikui dabida khoi loi muthatkani aduga drug yolibasing masa na khangna topi gadamni aduga drug chari basing se aikoina topi re haraga aikoida contact tawbiyo amadi police ta contact tawbiyo makhoi bo anauba punsi ama drug yaudba punsi ama purakna buatna bada chauba thongtang lobina sile kai lekai dile biriba club maira pabi tonga ba civil organization sing ngasigi re nisigi thangdagi masimdang appeal tawjen Sumang Lila Producers Association Manipurna Handata Sangit Natak Academy New Delhi gi General Council member oina khalaklaba Samurai Rapam Nabachandra Sharma Naba Volcano haina miyamna hena khangnaba bu okpagi thora amang asi Devla Multipurpose Auditorium Sangai Bazar Hiang Thangda pangthokre ngasi gi thora maduda Manipur University of Culture gi Assistant Professor Dr. Makhonmani Mongshabana athoiba mithung Ningombam Tomba President Sumang Lila Producers Association Manipurna Tharamapu amadi Sri Hiang Lukhoi Vice President Sumang Lila Producers Association Manipurna akhana meeting oina saruk yaki Sangit Nata Academy gi General Council member khalaklaba Samurai Rapam Naba Sharma alias Naba Volcano na haikibada Manipur gi tanglaba lan oiriba artist kaya ngasi Sangit Nata Academy award phangbang ngamdana leiriba artist kaya thidokpada Sumang Lila Producers Association na mateng pangbiu haina appeal tauki Athoiba mitunglangi waron piraduna Dr. Makhonmani Mongshabana artist singna awana tarakpa matamda mateng oinabagidama artist singi welfare funda singba thamaningbagi apamba phongdoki Manipur asi prithibida kala sanskriti gi pukai gi oiba chauba mafa ama kanba maram oiraga artist singbu yokhakadabani haina su mahakna makhatana phongdoki
ai ke mo thok khar to bo namre jeri sabi mata ki academy de laina bu khacha bo namre jeri lagi ina aduga atei tin si special de lana process na ko bibina basis ki jera kanda asi lidada kathoba tu lo ja suyo de kurum jera leki deba amri leki boza na mo artist ne नोमगी इंबगी सांग हेंगलकपग लोयना युम सिंगदा सिनरिबा चाखुम गैस सिंगदगी थोलकदबा मैहौ लांगपो अमदी मतौ क्रमना सेक्शन थौरांग खोकदगे हाइबगी मतंगदा टेक्नोपल डिस्ट्रिक्ट की मनुंग चनबा मसी ब्लॉक की खुलसाइबुंग कारोंगथेल विलेज अथॉरिटी न सिदुना खुलसाइबुंग कारोंगथेल विलेज कम्युनिटी हॉल दा नोमगी ओइबा अवेयरनेस कम ट्रेनिंग प्रोग्राम अमा पांगथोखरे ऑल गैस केयर एजेंसी मणिपुर स्टेट ब्रांच नका खुसमनदुना COVID-19 ga mari lena lenga na piba SOP singa na pangthokiba program aduda AGC Manipur State Branch ki State Manager SS Joy Prakash Khulsaibung Village Authority ki Chairman Medar Makunga Maring Khulsaibung Baptist Church ki Pastor M Korumthang Makunga amasung social worker amadi miyamna saruk yaki How to use and how to take care LPG gas haiba theme da pangthokiba program adugi saruk ama oina LPG gas sing ningthina luna nana sinna ba amadi maihau langpau thoktanabagi matangda macha khaina wangaladuna AGC gi expert oina lakhiba Joy Prakash na matau karamna sem sagadage haibagi matangda su khulgi miyamda takpi tambiki MGNREGS 2019-20 की सोशल ऑडिट ग्राम सभा मिफा अमा टेक्नोपल डिस्ट्रिक्ट की मनुंग चन्ना लैबा एस कुदेंग थाबी विलेज दा पांगथोखरे हाइरिबा मिफाम अदुदा मणिपुर सोशल ऑडिट एजेंसी की मिहुसिंग यावना मोरेगी SDO इरेंगबम दिनेश कुमार ना मयाई तांगबल लौदुना पांगथोखी हाइरिबा थराम अदुदा टेक्नोपल डिस्ट्रिक्ट की मनुंग दा लैबा तोंगान तोंगान विलेज सिंग एस कुदेंग थाबी क्वाथा लैबी लांगखोंगचिंग तुइपी माते विलेज सिंग की मियोय कया अमसु ग्राम सभा मिफाम अदुदा यावकी Wangjing Women's and Girls Society WEGS लिंखखिबगी हुंफुनिथोय रक सुबा मपो कुमन थौरंग असि तेंथा खोंबाल मल्टीप्लेक्स द चिंगलेमना पांगथोखरे पनबयाबदी WEGS असि थौबाल माइकैदा नुपी अंगांग सिंग याइफनबा थबक तौबा ख्वाइदगी लीरबा लनाइलो नॉन गवर्नमेंट ऑर्गेनाइजेशन अमनी मसिगी फाउंडरना वांगजिंगदगी लेखिद्रबा लाइसरम सुबकुमारनी WEGS के फाउंडर सुबकुमार की फोटोदा लेकतुना हौदोकिबा ngasiगी थौरम अदुगी चीफ गेस्ट ओइखिबा हानगी आर्ट एंड कल्चर मिनिस्टर डॉक्टर M नर सिंहाना हाई थौबाल माइकैदा WEGS ना मतौ करमना खुनाइगी नुपी अंगांग सिंग याइफा थौरांग पाइखतपा होरकपगे हाइबगी वारी मियामदा लिदुना ताहनकी WEGS के फाउंडर सुबकुमार असि सम समजबा LP स्कूल की ओजा अमा ओइजरबसु नुपीगी अवाबसिंग ngannna ukiba lamyanba mani haina singthaki panbayabadi ngasigi tharamadda punal maring langthabal khuno wangbal sapam wangjing tenthana singmampham kayadagi ahal chahum henbada dingtham thagi kudol oina kambal amamam kudol tamki ngasigi tharongi sarama oina nat ki oiba tharong kayasu utki very simple but very important yang baru important hingusi ba saya ko hinguya paisa tane hinguya paisa tane jet leiya madu yeng adani sarkar ni kinataba lanai ni tawjaba alu sarkar ni program kaya pangthok ngamba sungstan kaya darkar oi madu manungda WEGS amani More Ward number 6 Tali Road ta nauna hangdokpa Love by Cake and Cave haina kauba mafam ama hanagi ADC Sandel member ramba sinaiba hawkipna haunabi matungina ribbon kaltuna hangdokre hairiba tharamadda more da laiba tongan tongamba community leaders sing yauna moregi Cookie Women Union and Human Rights Cookie Students Organization more block imyoy singsu saruk yaki tharamaduga marilena sinaiba hawkipna phongdokibada ngasi nongna hangdoliba Love by Cake and Cave asi Indo-Myanmar border town Moreda ahanba oina hangdokpa sina more miyamna yamna pamnaba ama oibadantana hana Moreda cake lainabagi mafam leitabagi awaba ama oiramba adu ngasidi madugi awaba du koklagani haiki amadi COVID-19 laisastagi miyamna cheksinna leibinabagi wafam kayasu phongdokhi Manipur State asigi hanagi mahui ki commissioner soiramba duga haujina agriculture department ki commissioner M Joy Singh IAS na Jiriba Municipal Council ki Singdong lekai da lairiba solid waste management processing site ta satuna yengsingkre
Yengsin khomsa da JMC ki chairperson S Santi Devi, EOM Sujit Singh amadi Jiribam ki sub division agriculture officer Ajendrona Singh ba official staff sing kaya su yauki. M Joy Singh IS na Jiribam ki leiriba mafam asta thabak tawramba ubada apenba pokhi adubo hena sakhahanba hotnasi haina phongdolamki. Amaromda ngarang Jiribam district sigi ahanba oina Jiribam municipal council na municipal west ki semba Hari Bio Compost Koba Har Makhalama Haunabi Matungina Hanagi Mahuki Commissioner Soiramba Duga Hauzikna Agriculture Department ki Commissioner M Joy Singh IS na launch tauki Putholiba Harasi ICAR approved Tauraba Har Makhalamani Masi market ki jema da lupa yankhaida phangani aduga sapham mafam dana lupa kunda lauba yagani hainasu EOM Sujit Singh na haiki Taramadda sanitary workers sing bupuning thogapa oina asamba kudol pot amamam su piki Hill Tribal Council ISTC More Meitei Council More MCM Manipur Muslim Council MMCM All Community Development Organization More Okodom Tamil Sangam More Gorkha Samaj Sewa Samiti More na puna thorakpa cherol amana hairi Judiciary system asna sumna wayal sathariba makai miyamna judiciary bu thajaba mangkhiroi aduga mapangi sapu amatana su court ki thabak tharam mamai olanba ngamloi lukhosai jawbu court namara leitre mahaki mathakta thangalamba charge kudiba yumpham yaudabani haina yamna kana thigalaba tungda asumba wayal piro phawbada kanagumba luk kharana case asi war against drug ki mingda makhatana higher court ta case thangatnaba taksilibasi lukhosai jawbu mingcha thinaba mahaki tungi career mangnabagidama miyamna khongjang jangsimana singba si tokpiro mahaki mathakta leiramba case close tawkhrabani hiramasi matangda argument sathabasi point yaudabani hairi Manipur lairiba puruk khudingi hak chap manana phangnaba apunbagi oiba special status ama mathau tare maramasna laliba December ki 13 kunda special status for Manipur Kangleipa haiba wafamda miyang convention ama pangthoklagani haina coordinating committee on Manipur integrity kokomi ki coordinator Sunil Karam na ngasi lamphelda laiba UCN ki office ta pawmising unabada phongdokre mahakna hai lamdamasta kundaminari purup singna magi oiba mawngda makhoi ki purup singi wafamda demand kaya lakpa Manipur ki system asina matam kaya dagi leminaraklaba apunbagi saktamda solokpa yabagi akiba asna maram oiraga leminariba purup khudimagna amato oina yagadaba wafamsingda khananenaro matungda apunbagi saktam hena chasinaba warep kaya convention asida laununabagi tanja lawminasi phongdokhi hairiba maram asna Manipurda lairiba purup khuding bureaucrats sing journalists lawyers sing amadi lup singlu singba singna hairiba palace compound da laiba city convention da pangthokadariba asoba mifamasa saruk yabiyu loyana Manipur ya punba amakhaki demanda moching phongdokpiu haina mahakna makhataki asigumba propuna mapu konsinjarakana propuna mapu hingba yaba wakhalol asida thamjarakana kokomina tangai padna Manipur gi praja punamakta laklebu December gi tang kungataru ayuki pung 13 tawa matamda kunung mamangda leiba city convention da aypagi special status for Manipur haidna public convention people's convention amaka pangthuk jagadori hairiba convention asida community leaders academician intellectual sesho journalists senior citizen legal fraternity hairiba mayam se punamasina saru Nasa Mukta Bharat Campbell Thobal District ki Member Secretary Arambam Kamesor na athabi mithung Manaubi Member RDS Wangjing amasung El Mandir Hero Apunba Club Singi Coordinator na akhanaba mithung sing oiduna special review meeting ama ngasi DC Thobal Counting Hall da pangthokre Thoronggi athabi mithung oikiba Arambam Kamesor na Rehabilitation Center for Addicts and Service Provider IRCA ga khusamaduna nisa thingbagi matangda member volunteers singbu wakhal lawsing kaya takpi tangbikhi India da flight tagi thunglaba khudima RT-PCR testing tawraga positive oiba tongana thamnaba amadi tongminarakpa singbuna institutional quarantine tangunaba Government of India na issue tawba anoba standard operating procedure SOP da pali SOP asi phongdalona Health and Family Welfare Ministry na haikibada European Center for Disease Control ECDC na anoba variant of the virus asi nahadana hena wainagali virus asi hena pangang kalakna miyam marakta sandorakpasu yai anoba variant asi khangba ngamlabadi patient adubu tongana thamlaga sangnaina layengani hairi
कोवैक्सीन की फेज 3 क्लिनिकल ट्रायल की दमक सरुक यागदब मियोय लिसिंग कुंतरुक की पंदम थंबदा मियोय लिसिंग 13 खक्ति माय पाकना रिक्रूटमेंट तौरे हाइना भारत बायोटेक ना लौथोक्रे कोवैक्सीन की फेज 3 ह्यूमन क्लिनिकल ट्रायल अदु नवेंबर की थयाइदगी तौबा होखिबनी वैक्सीन असिगी फेज 1 अमसुंग फेज 2 दी promising safety and immunogenicity result फंखिबनी इंडिया की इंडिजिनस कोविड-19 वैक्सीन असी भारत बायोटेक ना Indian Council of Medical Research ICMR National Institute of Virology NIV के खुसमनरगा डेवलप तौबनी अमदी भारत बायोटेक BSL-3 बायोसेफ्टी लेवल 3 बायोकंटेनमेंट फैसिलिटी दा मैन्युफैक्चर तौबनी चाइना के सिटी कयादा एनर्जी वाटपै अवाबा मायोकनरी इलेक्ट्रिसिटी सिनबगी मतंगदा रेस्ट्रिक्शन थमख्रे ललोइते की मरी फरखिदबदगी ऑस्ट्रेलियन कोल चाइना ना बैन तौख्रबनी लोकल पावर प्लांट सिंगददी ऑस्ट्रेलियन कोल अदुदा मखा पोनबनी हाइरी चाइनीज एक्सपर्ट ना हाइकिबदा एनर्जी शॉर्टेज ना मरम ओइरदुना चाइना की पावर सप्लाई दा प्रॉब्लम क्या थोलकलगनी चाइना की प्रोविंस अयामबदा इलेक्ट्रिसिटी सेव तौनबा खंगनख्रे हाइरी चाइना की इलेक्ट्रिसिटी असी कोल सिनबा थर्मल पावर स्टेशन सिंगना अयामबा पीबनी सानबगी पाउदा इंडियन सुपर लीग की ngarang sanakhiba 53 suba match da ATK मोहन बागान बेंगलुरु FC बु अमसिनो द माइथिबा पिख्रे ngasi 53 suba match ओडिशा FC गा नॉर्थ ईस्ट यूनाइटेड FC गा निमिदांग पुंग 3 मखाइ ताबदगी सानबा होख्रे हयेंग लीग असिगी 59 suba match जमशेदपुर FC गा FC गोवा गा सानरगनी हौजेरबदा मरपा अमुकाना पिजरी चीफ मिनिस्टर एन बीरेना क्रिसमस अमदी अनोबा सही लापगी याइफा पाउजल पीबगा लोयना कोविड-19 लाइसना मियामना अवाबा मायोकनरिबसी कोहनबिबा ओइरसनु हाइना ईश्वरगी मफमदा थोमिजख्रे स्टेसिदा होकिबा पुंग कुनमरिदा कोविड-19 लाइसना नाबा मियोय 58 थेंगनख्रे लोयना वांगजिंग वुमेन्स एंड गर्ल्स सोसाइटी वेक्स की 63 सुबा मपो कुमोन थोरम पांगथोख्रे ngasi gidi paudam pijaba matang asalo sinjare meng tabiri ba singbu kurumjari